su ngai hak leptuna yenglaga masu mayumda halakle Tomthin na chitkhibadu laija stair mathaktagi tholaktuna yengle aduga karibu ningsinglakpano khangde laija khon kalapna aigi manglan gi hero damcha I love you hairaga noi aduga amu mina taram lagani khanduna amu kada chensin kre laija du imungda changlaktuna wakhal nungaina mahaki phamungdu de hipthai aduga magi dol sing leiribaduda wari sajili laijana ho ita nusibi kari noina torisiba masisibu mayamna nusiba hainarisira adu ita aishi magi oigetra netraga oiroitra aidi mahapu yam nusiburi as magi khangnaba leiramnadi kamai tawne ada nei myamna amta thungna hanbiu koita kurigi mating pangbiyoba lai jidu kari su khangdaba maro su thokdaba laithi ani dida wari sajilli magi mataw asi ubada mi singnadi ngauri hainarani laija karigumba ama ningsinglakduna hathu phuk haugalai laija magi mobile du kuithi thirai thiba yaba thiraba tungda mahaki mobile du phangle phone du shut on tawduna ngasai Tomthinna call tawrakpagi leiramliba number du save tawshili kari haina tawriba madudi mahakna mahaki mobile aduda Tomthilgi number adubu aiki manglangi hero damcha nusiba haina tawi laijana naidribasa magi number sisu leire ningaije aibu mongonda kamaina nusi haiduino khangdida manu pani mana maina du haijaraksani adu mana hairaktragana kamdoba as adu eragana aini hekta haira loredana aishu nupini kaino adusu tarai ba nupiga natte aishu taru laija khanglaba asi hairaga pangnokta no I laijadu mathanada somdana Tomthildu asum lakpana mayum yaure gari dagi kumtharaktuna mahaki ka tamna changlaklammi aduga Tomthin mahaki famungda longna hipthai aduga lumangi shamdu makhut oiduna haigatlaga machinda soli Tomthinna aidi ngaureda kaigino aina ma uraga hekta thamoshi bethabum torise masibu aina ma nuksibagi oidrane karamba matamdana aiga maga nuksinraktoiba aibu hairaga yenglasirane as adusu thumalida kainone aina tawdusiba amu aina hanubana hangradi kamdoba haihobanadi farani sidi hekta hairagida Tomthin amuk hilambadagi hogatlaga mobile du lawthoi aduga YouTube changduna video ngahak yengi yengbadu wasilagla male yengbadu toklaga amuk khangning ningsinglakduna ngasai laijigi number du save tawshinaba tawri Tomthinna kai haina tawne leire hairaga asumna I ningsibi laija Tomthinna no masiyade hairaga amuk iribadu kakthatli aduga amuk khalli aduga amuk I thawaigi mabema laija haina handaksu amuk talakla male amuksu kakthatli handakti ngahak khallaba matung Tomthinna ashioina irageda hairaga asumna ikhre ichan plus itu nungsibi haina iraga save tawshinkre mema macha halakpaduda machagi manakta changlatuna memana aikhoi aribasi hanbiraklaboire Tomthinna asima nangko emtaningdeko ariba kainaga wakhalda khali kueruda dubudi ma namong nupi fujabi ma leire madudu senari ma memana kadai chatluraba nangbu pung amada halakani na hairamlaga pung 3:30 helakan sida halaineba Tomthinna kaidoragi ma aina chatpoba hek phanarisiba astalhi manang sidi oiba memana kadigitanba hairo kadai da chatluino Tomthinna kimjati ngahamu aina nupi mamaga mapaga kanbirame habada aduda changlubani ngasaido thingi memana kananone nangna haiduba imadi Tomthinna one imana machanupido masak phajabra na hanglakpa imungdo aduda sumai hairdi faraba kyan tarba ba memana ima khangli
hayo adaki kari torba hayo imada makha taw Tomthin na as ima nang sidi ko ai si nangi namanabi wachingang na famdu mangai ne khara le di koi ba chasi kaina hayo to manjile me mana kari no ne ni na hairi sidi ta de mana thokwa ma ngang dana le ne Tomthin na o tallaba adugi me mana yari se adu kei bu hairake ne Tomthin na kai shutho pati hairake da chumna sum wari sanabane me mana o ado makhadi Tomthin na adoima babunga imaga dunane chakcha kisi haibane ba ada aina ikai mandana ai imada haramde hasilaga laine me mana dum hen jilai me mana karino kok heccha thurpa yadro nambo as pangre ko imagi bungo nang sidi laima Tomthin na ada aina imada haramde haibadai moishu dum yare haidi aina chararogi habdo me mana nangbu kok heccha thurake de atai lairi aidi nupi macha dubu masapu amta ining khreda ichagi oinaba Tomthin du nokfet tawraga as akhoi ma sidi me mana is yaning banatro adudi ichana Tomthin na as ima haina hari adubu Tomthin gi wakhal dadi ayaukre khali mahakna imana shu pamjaba male aina su pamjare daw faudi kape aina di pamnaga imana pamnamdradi hayangwai amuk salan thokna doineba ai koktum chaini itubi mi changgadra imagi bu changgradar as lore hai meitei nupa nupi apangsha nupi nupa koi gi hairdine sumaina tawraga koyo just like ai dawna ai gi taw tamjo bondusa khangni laijaga ai ga koida koina kisanu wari pari pa chil naw sing nakhol in chakhange khangni no me mana yare hai makha taro otage ichana haibadu yarba matu moidi kai mo hairake haironi nangbo me masi kainomni jat amani maha mamau phangningbana ngaure adunani Tomthin da mana koihang hanglibasi Tomthin na adaidi ma moi pabung duna hari nomoin charse dudi aina hari aduga amu pabung duna mathang lakpadati ima khoi pabung khoi shu masakhangna boina punna lakminaw aduga chakchara ama punna samina se na hari me ma nang horoi daba matagum sat hek hari me mana hairo makhadi kai harum gise hairo ba Tomthin du mama da lakna rai Tomthin na asbabung talida kaidawe ima babung yaudino ai thana dum lake na harame macha gi wahai du tabada me mado kadom dagino khangdana maching ama lai aduga hairi me mana haima nangdi yamda ngamina phai adudi akhoi su chatpa yahol loidonina nangsu chapa yari ko nakhong na kuto punchilaga thamge khangni na hera Tomthin di mama ki mawung mata wahai wata singdu ururaga taruraga nokpa thingbada awaba mahaibadu oire Tomthin khangjin badu waraduna tik nokthora me madi hena dum henjila me mana kaya da no yengoni masi angasi masi mina sabu uraga noktanaga adubudi khangni na babung da hairaga ne nang amta chalhaloi khangne ba Tomthin na hoi me macha nupa Tomthin gi manakta changsin khupakduna anirak ahumlak thajili yam kana thaba nate chumna phui haibagi namani me mana masi mina hairaga usitene he Tomthin du pangnokta no Tomthin na ima phagi tobune me ima sidi aina phagi tobune ba me ma leplaga nangi phagi do batang chadan tor kono yari makhairo Tomthin na hoi me mana adaidi Tomthin na aina hoi hari aduka wari khar sanaraga adum hale me mana o Tomthin na mo adugan ima khangaba laijana ne me mamit ani du sulap tawna kanano laija habidi Tomthin na o machanupi do aduda khangabra aduni haisi me mana o laija ko boye nupi masada as masakka phajaram khadawa mai khredai mawda khara thuna uningle dai made Tomthin mama na masak palakpaduda wakhalda khalli as ima masakki wati gaida hanglurani nachinchi haini khuphaja sidi
Taru tarubi laijagumlabi masakka maminga chap hek jane. Amuksu mathanata khanjai sonjai. Adubudi nachanupana khanba nupini dana. Direct direba nupidi nateba. Me mana ado imo imbema laijana kai hari inoba. Ha kai hari inoba. Tom thinna ima laijado. Tom thin asi haraga ngasai laijana mangonda ulakhiba tawrakhiba singdu tamlammi. Tom thinna adugan ima khangbra. Aishi man ihan hana ubududane damcha kaina kurupgi wanida. Aidi pungak hengak lure. Adomadi ikara male yumlomda chenchingre. Aduga ima ibani lakwinare. Me madu amuk toiba lore makhut o masawa tawduna wa hari. Me mana yari yari nupi machadunasu nangmu pamjaraba. Aduga nangnasu pamjaraba. Is yari yari wa loina haidoknadaba sita ngare. Imaga hana sakang mai khangna kisanu. Khara lairagane thok hekta ima oijarage na haiba chaladabani. Imana ko Tom thinna kainu ima imana amuk tokhala isina gyan minga amta tadi imana. Me mana tumi lei hoi taningde nasa nasa haidoknadabagi wani nungdi loina nungsinarsibo. Tom thinna imadi kamaina khangliba laijuna ai nungsi haide. Me mana hey nama khuishu adugumbagi matamdo kalaponte ne he nupi machaduna nangbu ubata tapthariba ikaiba pogliba damcha kaina kauraklibado adudunani ne he ima wayam hainingde. Tom thin ngahak tumin leiraga Tom thinna hoine chumine ma hairaga mama machadu pulap nokminei. Mama me mana thawai tana noklingai Tom thin gi mapa ibungo oiriba me magi na mapuroiba oiriba chawbadu changlai. Chawbana ha karino makhoi mama machasi onthona thawai tana nokhreda. Me ma nokna moi babu paw nungai ba malere adugini noklisi atei gi natiye. Chawbana ha paw nungai ba haiba. Me mana mani chawbana mo adudi tamo tasidana mama. Me mana o hoi atei nateda namau phangdore haiba. Chawbasu harauna ha imau phangdore haiba. Hairaga harauna momon no i. Kayagi matik harauriba langliba Tom thin khoigi imungsi tasengna laijado yumsida mauga oiragadi kamdogani. Lakpasu natribasida asu haraurasinadi karigumba lakpa taradi moi imungdi kumhai nungaidoribani. Somdana bis pamungda hipna makhoigi mamanaba ani Boris amadi parida call tawrami. Adubu kana amata he call du paikhalakte. Bisna Mahachandan Shalhuran baniduna kadai kadai chakkarano ne. Call kasi amta paikhalakte ne. Matu thiba chalamdoira khangdine. Bis ju mathana hek machindu kabokpo I. Bis na machindu kabokpo lingai Premila changlaktuna. Premilana bungo sese changomsi thakchilo. Bisna table duda thamoima. Premilana hoine thambabudi thamge nang sata thakchiluko. School halaklaga karimta susade aduda imana sangomsi semlakpani. Bisna hoibaima yani thakeba aishoidabi adum thakeba. Bis table mathakta thamliba sangom glass tu lauraga amukta da gargar chingduna loina hek thakchili. Premila momonokduna adunidana maramoi ichadi. Bisam thoina fattaba ngausinaba midi natte adum haina tanaraga yabani mangonda singnabadi yade. Mahak saugalli aduga faragadi yam phai mahak ne ningkhibasi thongdrifauba phangnaba hotnai. Midadi mahak kapuliba Boris Pari makhoishu chak manai makhoi piklingai dagi tinarakpa marup ngaktani. Bisna ima Premilana hauni kedorgi chabo sangom oktrabo purakho haibro. Bisna yari ma na chawe adu ekhoi chaktu kitangna luko ngaside. Premilana hoine ngange adu kay insang thongo bechage. Bisna ima Premilana haune hayo. Bisna aigidi kangshoe mane aduka kangho mane anisi hanbiramu. Premilana hoi thonge ima thonge fare adudi na thok tokjururo ima su thoklage ko. Bisna hoima Premila machana thakdokhraba sangom yaudrba glass ju paiduna chakhum de changkhre.
ꯕꯤꯁꯇꯨ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯔꯛꯏ ꯃꯥꯒꯤ ꯋꯥ ꯄꯤꯗꯣꯡ ꯄꯤꯗꯣꯡ ꯉꯥꯡꯕꯤꯗꯨ꯫ ꯑꯁ ꯃꯤꯅꯥꯏ ꯑꯅꯤꯁꯤ ꯀꯣꯜ ꯕꯦꯛꯀ ꯀꯅꯥꯝ ꯇꯧꯔꯛꯇꯦꯅꯦ꯫ ꯉꯁꯤ ꯑꯩꯅ ꯃꯣꯏ ꯃꯌꯨꯝꯗꯨꯗ ꯆꯪꯂꯒꯅꯦ ꯐꯣꯟꯁꯤꯡꯗꯨ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯍꯦꯛ ꯁꯨꯗꯠꯂꯒ ꯊꯅꯝꯗꯣꯏꯅꯤꯀꯣ꯫ ꯑꯁꯨꯝ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯁꯀꯤ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯕꯤꯁꯇꯤ ꯕꯣꯔꯤꯁ ꯍꯣꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯁꯠ ꯑꯣꯈꯠꯂꯤ꯫ ꯍꯦꯛ ꯑꯣꯈꯠꯄꯒ ꯀꯝꯄꯦꯅꯤꯒꯤ ꯍꯧꯅꯕꯤ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕꯤ ꯔꯦꯞ ꯊꯤꯕꯗꯨ ꯊꯤꯔꯛꯏ꯫ ꯕꯤꯁꯇꯨ ꯈꯔꯒ ꯏ ꯀꯥꯅ ꯂꯩꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯀꯝꯄꯦꯅꯤꯒꯤ ꯀꯣꯜꯗꯨꯅ ꯕꯤꯁꯀꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯁ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯐꯣꯟꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯪꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯐꯣꯟꯗꯨ ꯀꯥꯏꯍꯧꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯐꯃꯨꯡꯒꯤ ꯃꯆꯤꯗꯨꯗ ꯇꯥꯔꯤ꯫ ꯕꯤꯁꯅ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯁꯤ ꯉꯁꯤ ꯂꯣꯏꯅ ꯆꯥꯏꯗꯨꯅꯤ ꯌꯦꯡꯉꯣ, ꯃꯤꯅ ꯏ ꯀꯥꯗꯅ ꯂꯩꯔꯤꯉꯩꯁꯤꯗꯕ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃ ꯆꯥꯗꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯇꯨꯡꯗ ꯐꯃꯨꯡꯗ ꯐꯣꯟ ꯇꯥꯕꯗꯨ ꯎꯔꯛꯏ꯫ ꯕꯤꯁꯅ ꯀꯥꯏ ꯐꯥꯎꯗꯤ ꯀꯥꯏꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯍꯦ ꯃꯣꯕꯥꯏꯜ ꯐꯣꯟ, ꯅꯪ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤꯅ ꯈꯔ ꯄꯣꯞ ꯇꯥꯔꯦꯅꯦ, ꯁꯥꯎ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯕꯤꯁꯇꯨ ꯀꯣꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯀꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯋꯥꯁꯔꯨꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁꯀ ꯍꯣꯡꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯣꯟ ꯁꯠ ꯇꯧꯏ꯫ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯃꯃꯤꯠꯇꯨ ꯁꯠ ꯂꯥꯎꯊꯣꯛꯂꯒ ꯄꯥꯔꯤꯅ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯃꯩ ꯍꯧꯔꯝꯂꯅꯤ ꯑꯃꯗꯣ, ꯑꯩꯕꯨ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯔꯅꯦ? ꯀꯥꯟꯅꯗꯦ, ꯑꯩꯅ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯩꯊꯔꯛꯂꯅꯤ, ꯕꯣꯔꯤꯁꯇ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯀꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ꯫ ꯕꯣꯔꯤꯁꯁꯨ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯕꯣꯔꯤꯁꯅ ꯍꯜꯂꯣ ꯚꯥꯏ, ꯀꯩꯗꯧꯔꯒꯦ, ꯀꯩ ꯂꯩꯔꯒꯦ? ꯄꯥꯔꯤꯅ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯗꯦꯗ, ꯑꯗ ꯑꯃꯗꯣ꯫ ꯕꯣꯔꯤꯁꯅ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ? ꯄꯥꯔꯤꯅ ꯑꯁ ꯑꯃ ꯁꯧꯔꯥꯗꯣ, ꯑꯣ ꯕꯤꯁꯇꯣ, ꯕꯤꯁ ꯁꯧꯔꯥꯗꯣ꯫ ꯕꯣꯔꯤꯁꯅ ꯍꯣ ꯑꯩ ꯈꯪꯁ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯑꯣꯀꯦ ꯌꯨ ꯈꯪꯁ ꯑꯦꯟ ꯑꯩ ꯈꯪꯁ ꯑꯣꯜꯁꯣ ꯏꯪꯂꯤꯁꯀꯁꯤ ꯁꯨꯃꯥꯏꯅ ꯂꯣꯟ ꯇꯧꯅꯤ ꯑꯁꯦꯡꯕꯗꯤ, ꯑꯗ ꯃꯣꯏꯅ ꯍꯩꯇꯕꯩ ꯇꯧꯔꯤꯅꯦ꯫ ꯕꯣꯔꯤꯁꯅ ꯃꯥꯅꯤ ꯑꯗꯨꯅꯤ, ꯑꯗꯨꯃꯥꯏꯅ ꯂꯣꯟ ꯇꯧꯅꯤ ꯍꯥꯏꯗꯧꯅꯤ ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯤꯁꯇꯨꯕꯣ? ꯄꯥꯔꯤꯅ ꯑꯗꯨꯕꯨꯔꯣ, ꯕꯤꯁꯇꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯦ, ꯄꯥꯏꯍꯧꯗ꯭ꯔꯦ, ꯑꯗꯣ ꯃꯩ ꯍꯧꯔꯝꯂꯅꯤꯌꯦ, ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯇꯧꯔꯛꯂꯝꯗ꯭ꯔꯣ? ꯕꯣꯔꯤꯁꯅ ꯇꯧꯔꯛꯂꯝꯃꯦ, ꯑꯗꯣ ꯑꯩꯁꯨ ꯄꯥꯏꯍꯧꯗ꯭ꯔꯦ ꯄꯥꯔꯤꯅ ꯑꯗꯣ ꯅꯪ ꯑꯝꯇ ꯀꯣꯜ ꯕꯦꯛ ꯑꯝꯇ ꯇꯧꯁꯤꯜꯂꯨꯅꯦ꯫ ꯕꯣꯔꯤꯁꯅ ꯑꯁ ꯇꯟꯗꯤ ꯇꯜꯂꯤꯍꯦ꯫ ꯄꯥꯔꯤꯅ ꯀꯩꯒꯤꯅꯣ ꯚꯥꯏ, ꯑꯝꯇ ꯇꯧꯁꯤꯜꯂꯣꯕ, ꯅꯠꯇ꯭ꯔꯗꯤ ꯕꯤꯁꯇꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕ꯫ ꯕꯣꯔꯤꯁꯅ ꯍꯣꯏ ꯇꯧꯁꯤꯟꯒꯦ꯫ ꯄꯥꯔꯤꯅ ꯍꯣꯏ ꯑꯗꯨꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯑꯁꯣꯝꯗ ꯅꯣꯛꯏ꯫ ꯕꯣꯔꯤꯁꯇꯨ ꯏꯄꯪ ꯍꯦꯛ ꯄꯪꯈꯩ ꯄꯥꯔꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯕꯤꯁꯀꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫